ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀ꯭ꯔꯣꯔ 29.5 ꯆꯪꯈ꯭ꯔꯕ ꯃꯪꯐꯥꯎꯅꯗ꯭ꯔꯕ ꯄ꯭ꯔꯣꯖꯦꯛ ꯋꯦꯁ ꯇꯨ ꯏꯅꯔꯖꯤ ꯄ꯭ꯂꯥꯟ ꯁꯪꯒꯥꯈꯤꯕ ꯆꯍꯤ 3 ꯍꯦꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯋꯦꯁ ꯇꯨ ꯏꯅꯔꯖꯤ ꯄ꯭ꯂꯥꯟ ꯃꯩ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯧꯈꯤꯕ 2023 ꯑꯒꯁ꯭ꯠꯀꯤ ꯇꯥꯔꯤꯛ 19ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯍꯃꯗꯥꯕꯥꯗꯀꯤ 𝗬𝗨𝗠𝗕𝗓 ꯏꯟꯖꯤꯅꯤꯌꯔ ꯏꯅꯔꯖꯤ ꯀꯧꯕ ꯀꯝꯄꯦꯅꯤ ꯑꯃꯒ MOU ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 29.5 ꯆꯪꯅ ꯁꯥꯈꯤꯕ ꯑꯃꯗꯤ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆ ꯊꯥꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯈꯤꯕ ꯂꯝꯗꯦꯡꯒꯤ ꯋꯦꯁ ꯇꯨ ꯏꯅꯔꯖꯤ ꯄ꯭ꯂꯥꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ 𝗬𝗨 ꯀꯥꯡꯒꯨꯖꯝ ꯔꯟꯖꯤꯠꯅ ꯍꯪꯈꯤꯕ ꯑꯟꯏꯟꯁꯇꯔ ꯀ꯭ꯋꯦꯁꯟ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗꯁꯨ ꯑꯍꯥꯟꯕ ꯐꯦꯖꯇ ꯄꯨꯡꯗ ꯃꯩ ꯃꯦꯒꯥꯋꯥꯠ 1 ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯐꯦꯖꯇ ꯃꯦꯒꯥꯋꯥꯠ 1 ꯄꯨꯟꯅ ꯃꯦꯒꯥꯋꯥꯠ 2 ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯩ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯋꯦꯁ ꯇꯨ ꯏꯅꯔꯖꯤ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯃꯩ puthokpa asi gas engine amagi matengna puthokadabani plan asida compost fertilizer sungnanaba process MN35 MN16 amasung MN4 gi tromen ahum khili MN16 amasung MN4 gi tromen dagi thadorakpa rejector sing aduna bracket saduna gasifier da hapsilaga mai chakhalaba matungda madudagi thorakpa purified tauraba gas aduna mai puthokpada sizinnagadoriba gas engine adugi full oina chalaibani plan asi linkhatkiba matamda mai megawatt 2 puthoknaba pandamda thambani hauzik kheliba gas engine asi kilowatt 600 puthokpa ngamba gas engine ni haukiba kumja 2022 gi November gi thada numit 15 ni rom leptana mai puthokpagi thabak tawramle haina plan asibu chalaikiba manager na pause asida phongdorakhiba laiki adubu machine aduda chalaiba laklamba mioising adu haujikti mapanda loina hankiba maramna mai puthokpagi machine asi chalaidana lairi matam aduda nongmada mai kilowatt 300 ki sangda puthokpa hauramlabani haina su makha taki plan asi chief minister na kumja 2022 da sangakhiba matamda municipal waste ton 100 pu mai oina onthokani masina amot akaising loisinbada mateng pangbada revenue la hanbasu ngamgani haina phongdokkiba laikrabani makha taba pauda CM na babina multi speciality hospital sangakre lalonba singda yekai thingaiba pihandanaba khanghalakle chief minister Langi kudong chaba lauraga kanagumba singna lalol itik tauba sing entrepreneur sing amasung leingaki department sing da phauba yekai thingainaba piriba sing asi athubada lebhanaba thabak paikhalu haina home minister Amit Shah na khanghalakle haina chief minister Nongthombam Birena phongdokri Khabai Soigi Sajiwa Jail Road ta leiba Babina Hospital gi management na sinduna Babina Multi Speciality Hospital sangabagi thoramda chief guest oina saruk yaraduna CM Nongthombam Birena hai Yekai Thingaiba piriba asigi matangda Home Ministry na state asida company businessmen singna awaba chaitheng nanghalibasi kayam kuina yengkhini haina phongdokki madugi paukhum oina chief minister gi maikaidagi sukari gumba henjilaklabadi leingaki maikaidagi chapchaba action lawgani haina thamlakhi hairi lamdam asida mamang sahi gi megi tang ahum dagi hauduna chathrakliba irang asigi nama lauraga company businessmen amadi leingaki tongan ba department singna yekai thingaiba piriba sing asi henmali lan asigi khudung chaba lauraga miyamgi yaiphanaba thabak tawriba singda yekai thingaiba piroidabani haukhiba matam khare asida hingnabagi damakta thingnabani haina komthoktuna leirakpani adubu yamna henjinba khara tawre asuk sanglaba matam asi icha inauni khanduna ngaktuna lakpani haiki State asida private sector singna lauriba thaudang asi yamna thagatningai ni miyamna su makhoina lauriba thaudang asi thagatpham thoi loinana miyam su makhoigi mateng tamjaningai oi chahi ama helaba lan asina maram oiraga lamdam asida leiriba miyam pumnamak waminare miyamna pukning phathabiraga matam khara khangnaba honasi mamang thakki mayam adu chumthoknaba honabada matam khara sangkhigani irang asibu loisinanaba honabada miyamgi achoba thaudang lei mamang sahigi irang haurakpadagi matam adu haujikti oidre pumnamak asi miyamgi matengdagi phibam asi phagalaklibani tangdu leitaba ingsikpa mahusagi punsida hanjalaknaba honabada aikhoi punamakki achoba thaudang lei
State asida kumjalising ani tara-taret BJP lengak hek lakpa matamdagi chawkhat lamjelda khumang sausilakliba amadi awonba ama laknaba kanna hotnabani. Lamdam asigi miyamna nungaiba amadi 𝗙𝗔𝗥𝗢𝗔 punsi marel ama oinanaba ngamnanaba Chief Minister gi hakselgi tengbang amadi Health for All haudokki loinana doctor nursing na yumthong khudingda changduna laina tina kaya state test taunaba amasung thabak kayasu paikhatki. Asida sunatana lamdam asida khumang chawsinanaba state ama oinaba tongan-tonganba ring road lampen water body waitha water body gi project kaya hauji leptana paikhatli. Lan asi haudringai mamangda state asi yamna khumang chawsinba state ama oiba ngamlamlabani. Chahi amarom thengnariba lan asina pumnamak leplure adubu lan tawri haiduna state ki chawkhat lamjenda panthaloi loinana tongan-tonganba leibaksingda lan tawi haiduna chawkhat lamjenda thintande thabak adumak paikhatli. Lamdam asida lan tawrubusu state asigi chawkhat lamjen asi lephalloidabani adumak thabak paikhatkadabani. Hauziki mirona lamdam asigi tungi yumbirel oirakadoriba nahasingi lambi ama semlamba chummi. Haukiba chahi ama mangkiba asi yamna sathina nungaitaba phawi. Hauziki mirol singna ngasi khaki khanba yaroi tungi afaba Manipur ama thamnamnaba Manipur miyam punna honaminasi. State asida mamangai dagi matamdadi numidangi matamda mapan thokpa kinaramani adubu hojik lengak asi lakpadagidi madugi aki tuzungba punamak mangkhre. Chawkhat lamjel lomda hena khumang saksinna changsinba ngamlaklibani maram aduna hauji thorakliba wathok asi loisinanaba honabada loinana state asi khumang chawsinaba state ama oinaba honasi lepa yade hainasu makha taki. Thauram aduda president oina saruk yakiba Babina Groups ki chairman amasung managing director Dr. 𝗬𝗨𝗠𝗕𝗜𝗏 hai kumjalising ani kunga taruk phawbada Imphal Hotel asi PPP model da 5-star oina onthuklagani hauji ki damakti hotel asi sagatpa haure loinana nursing and paramedical institution amasu miyamda khudol tamgani. Babina group na changsilakliba lambi asi chahi nifurom pharakle group asina paikhatliba thabak thoromsing asi lamdam asigi miyamda thoini hena kanaba pinabagidamak paikhatpani. Thauram aduda akhanaba mithunglen oina health minister Dr. 𝗪𝗠𝗔𝗒 Wangkai Assembly constituency gi MLA Thangzam Arun Kumar NETP gi general manager 𝗪𝗥𝗢𝗡𝗕 gani Zeliang su saruk yakibaga loinana Babina group na chahi nifu phabagi journey asigi booklet amasung chief minister na phongki. Atopa pauda Assam Rifle na cookie singda mateng pangle haiba mayek sengle kokomi. Cookie in 𝗬𝗨𝗜𝗜𝗜𝗜 kotu yauna tongan baluk kayana bu saugatpa cherol kaya thokiba amadi cookie MLA tarana su prime minister da pisinkiba memorandum aduda lauthok pidanaba warol yauriba asina chin cookie narco terrorist saugali haibasi mayek senga tagle haina coordinating committee on Manipur integrity kokomina phongdorakli. Kokomina Thadourakpa cherol aduna makha taraduna hai haukiba kumjalising ani kunga humdoigi megi tang ahumdagi lamdam asida oirakiba thokani thajakidaba irang ama thoktuna ngasisu waroisin leitana tha 15 henjillakli. Irang asi haurakpada state lengakna security gi ahoba laikibana laksinba ngamhaudabani haina phongdoki. Irang thoklaba matung nongmanini leiraga center dagi ahenba force thabiraknaba state lengakna haijabadagi ahenba parliamentary force yauna personnel listing kaya tharaki. Center dagi tharakiba tongan-tonganba force kaya parliamentary force yauna thorakliba irang asi laksinanaba haukiba tha 15 asida kanna honabagi mami tadkidrabasu Assam Rifle nattana lakliba central force singda miyamna thoina penakidaba laikide lamdam asida sumatam sangna leraglaba gi tongan-tonganba battalion kiyage officers singna thorakliba irang asida nunggi agenda ama leibagum community anigi marakta kenaba thabak tawkiba kaya haukiba tha 15 asida miyamna uba phangki. Lamdam asida haujik central forcing CRPF BSF CISF ITBP SSB Jat regiment kharaga Gorkha regiment army yauna tongan-tonganba forcingda kokomi amadi miyamna karigumba makhal amatagi yaningdaba leite adubu amadi kokomina nakal amagi miyengda thabak tawi haibasi khudam changdam kaya leiri. Makhoigi mimangmaktada mayum makai mai thakiba yengduna laikiba state forcing mathau tawbada ayet apan pikiba kaya aduna force asri neutral oina state force ta mateng pangduna thabak tawi haibasi miyamna yaningloidaba wafamni. Amaromdana North East ki counter
एजेंसी लाक्सिन्नबा मसिंग यामख्रबा मतम सांगनासु लैरक्लबा एआरना थोरक्लिबा इरांग असिगसु मरी लैनरिबा नार्को टेरोरिस्टसिंगदा सवली हाइबसिगी मयेक लारबा खुदम कयासु लेंगदरा लैरी मखोइगी नातोन सुंगमाइदा चिंगमाइ कया पोपी प्लांटेशन तौबा बॉर्डर ngaakpagi थौदांग लौरिबा मखोइगी मखुत्तगी लोना याद्रबा ड्रग कया लाना पुथोक पुसिन तौबा कया लिसांगसिना लाक्सिनबा ngamdana लाक्ली हौकिबा मतम कया असी कम्युनिटी खरदा तोंसिंदुना मखोइगी अरोनबे एजेंडा कया माइ पाकना होनै हाइना मियामना हाइनबा लैनिंगाइ चेरक्ता कुकी इनपी 𝗟𝗘𝗜𝗦𝗓𝗡 याउना तोंगान चेरोल कया थोक्तुना एआरबु सौगटपा चेरोल कया थोरकिबा अमदी कुकी एमएलए तरानासु प्राइम मिनिस्टर पिसिनगेबा मेमोरेंडम अदुदा एआर लौथोकपिदनबा वरोल याउरिबा असिना एआर नचिन कुकी नार्को टेरोरिस्ट सौगले हाइबसी मयेक सेंगना ताकले अतोप सेंट्रल फोर्सिंग सीआरपीएफ बीएसएफ जाट रेजिमेंट गोरखा रेजिमेंट कयाना मखोइगी एरिया थादोक्तुना सटखिबा मतमदा ngasi फावबदा कुकी इनपी आईटीएलएफ कोतु अमदी कुकी एमएलए तराना अयेटपा अथिंगबा पीखिबा लैते मसिना ताकलिबदी एआरना नाकल अमदा तोंसिलगा था तरामंगा फाजिलक्लबा इरांग असि हेना पाकथोक साउथोकले हाइबसी हेना मयेक सेंगहल्ले मखा ताबा पाव अमदा रेजिस्ट्रारना थोकिबा ऑर्डर अदु ऑथोरिटीना रिव्यू तौगदबनी देसाम थबक्तगी पोथाख्रबा सेंट्रल एग्रीकल्चरल यूनिवर्सिटी CAU की कॉलेज ऑफ एग्रीकल्चर की हानगी दिन ओइना थौपुरंबा मियोय अमबु अमुक हना रिगेट तौबगी मतंगदा यूनिवर्सिटी असिगी रेजिस्ट्रारना थोकपा ऑर्डर अमना मियामना यामना चममनबा पोखले ऑथोरिटीना रिव्यू तौदुना मियामदा मयेक सेंगना खंगनगदबनी हाइना डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसांगी माइकैदगी फोंदोक्री क्वाकैथेदा लैबा देलसांगी मयाई लोइसंगदा ngasi पाउमिसिंग उनबदा लुप असिगे प्रेसिडेंट मयेंगबम सोमोरजितना हाई यूनिवर्सिटी असिगे कॉलेज एग्रीकल्चर की दिन ओइरंबा प्रोफेसर सरांगथेम इंदिरा असी महाकी चही 35 सुदुना जुलाई की तांग 38 थबक्तगी रिटायर तौख्रबनी अदुबु नुमित असिमक्तदा यूनिवर्सिटी असिगी रजिस्ट्रारना ऑर्डर अमा थोक्तुना महाकपु री-एंगेज तौखी थबक्तगी पोथाख्रबा प्रोफेसर अमबु री-एंगेज तौबगी चटनबी यूनिवर्सिटी अमदा अमुक लೈ अदुबु री-एंगेज तौरिबा अदु एकाडेमी स्टाफ ओइना अदुमक थंबा ngaktani रजिस्ट्रारना थोकिबा ऑर्डर अदुगी लास्ट पेरादा याउरिबा अदुना महाकना पाइगदोरिबा फम असि कॉलेज ऑफ एग्रीकल्चर सोशल साइंस डिपार्टमेंट की प्रोफेसर ओइगदोरिब्रा नत्रगा कॉलेज ऑफ एग्रीकल्चर दिनगी फमला हाइबसी चममनबा अमा लैरे मसिमक यूनिवर्सिटी असिगी लोनसु यादबा थबक अमनी हिरम असिगी मतंगदा मरी लेनबा यूनियन मिनिस्टर दसु हयेंग मेमोरेंडम अमा थारगनी हाइडी लोइनना नुमित मंगानी की मनुंगदा हिरम असिगी मतंगदा मरी लेनबसिंगना सेंगदोकनबा होनाबियु मदु नत्रबदी माहिरोय लुप असिना सेंट्रल एग्रीकल्चर यूनिवर्सिटी बु नुक्सिजबसिंग अमदी माहिरोय सिंगा लोइनना खोंजंग चंगसिलगनी हाइनसु मखा ताखी अतोपा पाउदा थादौ सिंग कुकीना ओटपीदुना लाकपा फुरुपनी TCI थादौ सिंग असि कुकी नते फुरुप असि थेंखांग कयारक्ता कुकी सिंगना हंथना येंगबिदुना अमदी ओटनैबिदुना लाकपा फुरुप अमनी हाइना थादौ कम्युनिटी इंटरनेशनल TCI ना थादरकपा चेरोल अमना हाइरी मालेमगी तोंगान मफम कयादा खुंदा लैतादुना लैख्रबा थादौ सिंगना पुनसिनरगा हंदक्ता सेमखिबा थादौ कम्युनिटी इंटरनेशनल की कन्वेनर कपसिंगलुंग तादौ अमसुंग चेंगबोय हाउकुपना पुन्ना खुयेक पीदुना थादरकपा चेरोल अमना हाई थादौ स्टूडेंट एसोसिएशन जनरल हेडक्वार्टर की लिसिंग मखादा USA UK नॉर्वे ऑस्ट्रेलिया इंडिया म्यांमार सिंगापुर मकाउ अमदी मलेशिया लैरिबा थादौ फुरुकी अपुनबा मिफम अमा था असिगी तांग अहुमदा पांगथोकी पुंग 9 सुबना पांगथोकीबा मिफम अदुदा थादौ कम्युनिटी इंटरनेशनल हाइना मिंगथोनबा फोरम सेंबगी वाफम यानबा पुरखीबनी फोरम असिना थादौ सिंगना मणिपुर थेंगनरिबा अवाबा अमदी खुदोंग चादबा सिंग असे मतम मतमगी ओइना नैनदुना मालेमगी थाकता पुखत्तुना इसागी सक्तम कंजनबा अमदी थादौ सिंग याइफनबा थबक थौरम कया पाइखत्कनी लोइनना सोइजाइनना ताख्रबा थादौ फुरुकी मियोइसिंगा अफबा मरी थमनबा होनगनी हाइरी चेरुल असिना मखा ताना हाइ थादौ हाइबा फुरुप असी मसागी टोप लोल चनबी सक्तम अमदी पुवारी लेजबा फुरुप अमनी मसिदा प्रीफिक्स नत्रगा सफिक्स अमता हापगी वाहनथोक लेते थौदोकसिंग असि कनागुंबा खरना खोंजाई नत्रगा खोंसाई हाइना कौनबसु लै अदुमपु थादौदी थादौ हाइना अदुमक सिजिनबियु कुकी हारिबा वाही असिदी बिट्रिसिंगना थोलंबा मिंग अमनी मसि बेंगाली की वाहीदगी लौथोकपनी हंदक थोरकलिबा इरांग असिदसु कुकी की ऑर्गेनाइजेशन कया मरुमना ngami हाइबगी मतागुम थादौसिंगदा ओटनैबगी थबक चथरी मरम मसिना कुकी सिंगी मरक्ता थादौसिंगबु ताथि तावैना येंगबिबा अमदी तुहटपिबा हाइबसी सही कयागी ममांगदगी लेपा लैतना चथरकलबा थबक अमा ओइरी
Thadou asi Manipur gi yellow furup amani masigi chap chaba khudam haibabu kumja 1994 gi census ta mayek sengna yauribani masida sunatana maitai naga sing ase Myanmar gi Chin ethnic group ki makhada sakhangduna lairi adubu kuki singna Myanmar da su sakhangbiba natte haina su cherol asina makhatari loisilakpa pauda leisabi kungani panga yumban bagi aronba mari thamlamba naha ama RPF na pharaga warakri Sahi nauribi leisabi kungani panga aronba yumban bagi mari thamnakiba maram chachumdaba naha ama lebak asigi law na thingkraba lalorhub Revolutionary People Front People Liberation Army RPF PLA na pharaga warak watemkri RPF PLA na Division 2 gi kangbu amana Imphal East ki mafam amada ngasi paumi gi mamangda puthokladuna maram chachumde hariba nupa adu masak taki nupa adu gi mamingna samurai lakpam Debes Sharma chehi kuntraga mari apopagi ming S Premeshorni Mahag Imphal East District ki Nongmaibung Wak Khairakpam Laikai Academy lambidagini Debes masana paumi singda phongdorapagi matung ina mahag BA tamba loiraba miyoini kumja 2013 gi 2019 phawbagi manungda mahakna leisabi kungani panga aronba maongda yumban bagi mari thamki nupi singadugi manungda mari di mahakna senki nupi mari adu luhongki de tungda kumja 2015 da mahak atopa nupi amaga luhongki adubu olakpa sahida nupi adu hankre mapamda hankraba nupi adu khainabagi kesti haujiksu kotta leiri Court ki case ka laina mamangi sahida leisabi ama amuk senki adubu ahal laman singna case aju loisilaba matungda luhongsi haiduna leibani haina mahakna makhata ki aihakna chatluriba natabalicha sing asigidamak aibu RPF PLA gi ichilinaw singna pharaga warakpa asigi matung inna amuk hana tawjararoi matungda asigumba lichat chalakpa taragadi party na piba cherak isana yajagani haina su mahakna phongdoki RPF PLA Division 2 Machin chatpa miyoi amana phongdorapagi matung inadi nupibu sana potkum khanba amadi kunaigi chatnabagi wangmada leiba leisabi kayaga yumban bagi mari thamba amadi natabali chat kaya sathaki haibagi pau phangbadagi debesbu aikoina kaukhatpani phu chaiduna wahang pahung tawbada leisabi kungani panga yumban bagi mari thamki haiba wafam phongdok charakpani ngasidi ka henba chairak piraroi adubu matungda amuk chatharaknabadi sab saba phangangani haina su mahakna makhata na phongdoki